Prem Review presenting Woodwalker. Woodwalker hariba movie sina aikoi nuning liver si saadagi mi on mangamba angang amana taibong miyo bagi marakta laiduna taibong miyo ba singi maramda khangtokpa amadi mateng pangbagi wari amani Woodwalker hariba movie sina horokpade khoida Carag haina khangnaba nupa macha mo aikoi du holei Carag hariba nupa macha asi Nongsha amani aduga matam punamakta mahakna makhoi family sigi loirana jungle asida koicha chatuna lerami Carag asi ayama matamda maki saktam asi Nongsha onduna jungle asida koicha chatuna lerami adubu mahakna taibong miyo bagi maramda khangning ba asina maram moibana makhoi family siga jungle da leminari ba si u mahakna thadoktuna mahak asi taibong miyo ba amagi mungna yokhirami no manumida ba mu Carag pu jokpiraba imung manung asigi machanupi amadi mayamba amadi mahaki mamaga loinana breakfast tawring matam asida makhoi TV sida paw ma laklami paw sida sumna hailaklami aikoi jungle sida leiriba sanga sing asi mathong marang khangdaba kharan hatok pire asina maram moibana aikoi na hojik sanga sing asibu fajana section thamdaba yararo hailaklami nongala matung damo Carag ki mapa asida Carag ki mama na sumna hairami Carag asibu mahaki high school da theluki yaiduna makhoi car si thawdu laklami Carag na lakpa matam asida mahaki machanupi melody su yarami makhoi gari asim thawdu lakpa matam asitadi makhoi gari asig mathakta amubu masugi kwak ani paidu laklami adude Carag na mu kwak sing asi ubada mahakna sumna khalami makhoi gari asig mathakta paidu lakliba kwak ani asi ai gumlaba midagi sanga onba ngamba kwak mali haina khandu lerami masing matungda makhoi gari asi lamsang sangna thawdu lakpa sin maram moibana Carag ki family si warduna hotel amada leklami adude Carag ne tumdringa matam asida mu mahakna brush tawring matam astadi mahaki mamangda mu nungthing matam thengnarkiba amubu masugi kwak ani si urami asig matungda Carag asi yamna ngakleduna tumlaga haina muk tawba matam astadi mahangna leriba building asing mapanda yamna langwai makhol ama tarami asina maram mobana Carag na yamna singnerduna thona asuba hangtoktuna yengmu matam astadi mahaki mamangda yanganda leiba lamui maribu yum sing asing mamang chensenghirami asina maram mobana Carag su yamna ngakleduna mahak tumthakirami nongala motong dom Carag ki mamana Carag amadi mahaki machanupi melody asigalonena makhoi gari sum thawdu lakha matam astadi Carag na tamgudruba school Clearwater high school hariba mahamasi jawrolami mahakna mahamasi jawro matung asitadi mahakna lambida lakpa thengnaba kwak ani si mahaki mamangda pairaklami amuksu hairiba kwak ani si nupi ni ondon thoraklami asina maram moibana Carag na hana singnadunu lakpadu loina chumlami mahakna singnakhibadu karino haiba tarabadi mahakna lambida lakpa matam aduda paidun lakhiba kwak ani si taibang miyobadagi sanga onba ngamba miyobani haibasi mahakna khanglami asig matungda Carag ki mamana Carag asibu school asida pudu lakpa matam astadi school asigi principal Lissa na ena amadi Carag ta sumna hairami ena aikoi ki school asigi manung da changduna wari sanarusi hairami masig matungda makhoi school asi manung yor matung astadi principal Lissa na mu ena da sumna hairami ena nangna matau karamna Carag asibu thengnarakibunu hairami adude Carag ki mama ena na school asigi principal Lissa da sumna hairami ai si hana NGO ge thabak ama torami matam aduda aingonda kanaguma mi amna phone tawduna sumna hairei aikoi gi mafam asida angang nupa macha ama leire nupa macha asibu noina yoklo hairaklami masina maram moibana aina Carag asibu aina hojik pawa chawnaba jol lebani aduba hojikti mahak high school tambagi matam jawrle haiduna nakhoi gi school asida tamhanabagi pudun laklibani hairami amusu Carag ki mama enana principal asida sumna hairami aina karigi nakhoi school asida aigi chanupa se tamalibano haiba tarabadi aigi chanupa asina mahamase tamba tarabadi mahaki anau noba maruk kyama thengnaragani haiduna aina mahamase tamhanabagi poraklibani hairami enagi wai sing asi tabo loiraga muk school asigi principal Lissa na Carag asiga matomda mukta wari sanaruge haiduna Carag asibudi makhoi school asigi mapanda pudu laklami matam asidadi principal Lissa na ma Carag ta sumna hairami Carag nangi nafamda hojik leiriba sa omba ngamagi sakti du nangna hoji losan bagi karimta kanadre aikoi ki school asida tamliba satra sing asi nangumlaba ngatani haibadi satra mayam sing asi makhoi ki tonga laba sa amadi useng sim onba loina ngami hairami tanja asadi makhoi school asir leiba alama sikana khonglami asina maram moibana principal Lissa asina yam chingnabam fawduna Lissa na Carag asibu school asig mapanda pudu laklami adudagi amuk principal Lissa na loina khangmonglami makhoi ki school gi alama si karigi khonglibno hairabadi
Makoi school asigi mapanda taibang miyoba Gedeckki mama amadi machanupi si chatun leba asina maram oirami. Asigi matungdong principal asina mahaki assistant asida sumna hairami. Gedeck amadi mahaki family asibu aikhoi school asigi mapanda koicha chatuna school asigi mapanda leiriba phajaraba sing asio mukta yengalu hairami. Principal asigi wahas tabda Gedeck asi yamna haraujarami. Mahana karigi harauribano haibasu makoi school asida tongan laba miyobadagi sanga onba ngamba myam sing asi ubasina maram oirami. Asigi matungdamu school asigi manungdagi Gedeckki family asi mayum chatlagaina thorku matam astadi Gedeckna makoi school asida tamliba Jeffrey hariba sata nupa macha ase thengdarami. Adudai Jeffrey na Gedeckta khanaba hauragaina tawba matam astadi Gedeckki mama Anna principal asida sumna hairami. Aigi chanupa si khana khidure ayo mukta khamluge hairami. Adubu tanja astadi makoi school asiga oja oriba James asina Gedeck amadi Jeffrey ki manakta laktuna sumna hairami. Nakoi ni na karigi school asida khanaribano khanaba yaro haina khamtoklami. Masigi matungdamo Gedeckki mama Anna amadi mahaki machanupi Melodina school asida tamliba Sartre Singh amadi Gedeckta sumna hairami. Aikhoi kona munang unaba lake aikhoi haujite chatlaga haiduna Gedeckki mama amadi mahaki machanupi Melody asi maham asida chakhirami. Gedeckki family na chakra matung asida Gedeck na tamgudriba school asida paisa mateng yamna pangba Andrew hairiba nupa asi laklami. Asina maram oibaramu school asigi principal Lissa na Gedeck asibudi Andrew hariba paisa yamna pairiba nupa asiga sak khangna halami. Adudagi amuk Gedeck na Andrew hariba nupa asida sumna hairami. Aina karigi dambak jungle adu lehoriba sanga oiriba aigi ima ipa adu thadoktuna aina taibong miyobaga karigi lairibunu haiba tarabadi aina karigumba noksadum onduna jungle asidam leiba tarabadi aigi punsi asi sangsasa kari thoklibunu haibase amata khanglaroi. Asina maram oibana aina taibong miyobagi marakta lairibani hairami. Asigi matungda school asigi principal asina Gedeck asibu mahaki ka ase poroktuna sumna hairami. Aikhoi school asida lairiba rule sing asi nangna loina ingadobani hairami. Masigi matungda principal asidi Gedeckki room asibu thadoktuna chakhirami. Principal asina chakra matung asida mu Gedeckki room asigi thongna asida kharoi machangduge tawraklami. Asina maram oibana Gedeckna thongna asub hangdoktuna kharoi asibu changalami. Asigi matungdong kharoi asina Gedeckta sumna hairaklami. Aigi asingma mamangdi Holy kawi. Madugi matakta aina maham asida karigi nangi nakta laklibano haiba tarabadi ngasi asi aikhoi sanga mayam sing asi aikhoi oja amana training kharabu pigadori. Masina maram oibana nangbu aina kauba laklibani hairami. Masigi matungda Holy na Gedeck asi puduna makhoigi jungle asida training asi yauba laklami. Matam asitadi makhoi school oja asina mahaki mamangda leiriba Sartre Singh asida sumna hairami. Karigumba akhoi Woodwalkers sing asina taibong miyobege saktam oiringe matam asidagi atopa saga saktamda olaga haina tawba tarabadi aikhoina sa asi ondringaida aikhoigi nakanda taibong miyoba kana laige haina yengduna checksina tawgadabani. Karigumba aikhoina checksina tawdaba tarabadi aikhoi saktam asi karigumba taibong miyoba singisin ugiba tarabadi aikhoi singasi makhoina jegnabani khankidrubani hairami. Amukso oja asina Gedeckta sumna hairami. Gedeck nangdi hoji school asida anoba lakpa Sartreni asina maram oibana nangi asengma saktam adu Sartre Singh asing mamangda amukto olo hairami. Matam asdadi Sartre Singh asing marakta yauruba Brandon hariba Sartre nupa masa asina mahaki asengma saktam sal asi olaklami. Mahana karigi yamna thuna san olaklibano haribasu Brandon asi taibong miyobegi saktamda yamna kuina sanga leiba ngamdaba Sartre ama oirami. Masigi matungda Gedecksu mahaki asengma saktam Nongsha asi olaklaga haina tawba matam asdadi mahana mo asumna khalami. Aina taibong miyobadagi sa onba ngamagi thabak asi thadokhiba kuire aduba ai hauji aigi asengma saktam Nongsha asi olaga haiduna Gedeckna tawba matam asdadi mahakti Nongsha asi onba ngamlamde. Masigumba mayam asi oibana amu school asigi principal Lissa na Gedeckki manaka changchanduna mahaki sakti asibu sinaduna Gedeckki thainagi hanagi mahaki family gi laiminarambagi wakhansing asi loina ningchangalami. Asina maram oibana Gedecksu mahaki asengma saktam Nongsha asi olaklami. Masigi matungda mu principal asina sumna hairami. Haujiti aigi asengma saktam ju olaga haiduna principal asina usiamo olaklami. Masigi matungda maham asi leiriba Sartre Singh asina makhoigi asengma saktam asi loina olakpa matam asdadi school asina tamliba Sartre Singh se ayamana lamui ngata onba oirami. Masigi matungdong Lissa na Sartre Singh asida sumna hairami. Aikhoi school asida tamliba Sartre Singh asi loina taibong miyobadagi sa onba ngamba ngatani. Aikhoina karigi asumna onba ngamlibano haribasu taibong miyoba amadi aikhoigi marakta chekchalaba mari ama leinabagini hairami.
ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯦꯔꯤꯛꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯕ꯭ꯔꯦꯟꯗꯟ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯕ꯭ꯔꯦꯟꯗꯟꯅ ꯀꯦꯔꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯀꯥ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯍꯣꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯕ꯭ꯔꯦꯟꯗꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕ ꯆꯠꯂꯨꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯦꯔꯤꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯣꯔꯦꯟ ꯀꯧꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯩ ꯗꯣꯔꯦꯟ ꯑꯃꯨꯛ ꯀꯦꯔꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯤꯁꯨ ꯍꯧꯗꯣꯡ ꯑꯣꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯑꯩꯅ ꯍꯧꯗꯣꯡ ꯑꯣꯟꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯍꯨꯔꯥꯜꯂꯨꯕꯗꯒꯤ ꯃꯤꯅ ꯑꯩ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯣꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯀꯦꯔꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯔꯤꯛ ꯅꯪꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯣꯡꯁꯥꯗ ꯑꯣꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯗꯤ ꯅꯪ ꯑꯁꯤ ꯅꯣꯡꯁꯥꯅꯤ ꯈꯪꯕꯗꯒꯤ ꯂꯣꯏꯅ ꯀꯤꯅꯈ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯅꯪ ꯑꯁꯤ ꯅꯣꯡꯁꯥꯅꯤ ꯍꯥꯏꯕꯁꯤ ꯀꯤꯕꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯍꯧꯖꯤꯛ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯕꯣꯕ ꯀꯧꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯖꯦꯐ꯭ꯔꯤ ꯍꯥꯏꯔꯤꯕ ꯂꯝꯍꯨꯏ ꯑꯣꯟꯕ ꯉꯝꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯐꯨꯔꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯦꯔꯤꯛꯅ ꯕꯣꯕꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯀꯦꯔꯤꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯖꯦꯐ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯦꯔꯤꯛ ꯑꯁꯤꯕꯨ ꯐꯨꯔꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯖꯦꯝꯁ ꯑꯁꯤꯕꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯈꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯇꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯔꯥꯎꯟ ꯀꯣꯏꯁꯟꯗꯨꯅ ꯐꯨꯅꯕ ꯇꯝꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯁꯟ ꯑꯁꯤ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯟꯗꯟꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯃꯨꯛ ꯀꯦꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯁꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯤ ꯆꯦꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯃꯤ ꯈꯟꯅꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯀꯦꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯔꯤꯛ ꯍꯧꯖꯤꯛ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯁꯑꯣꯝ ꯑꯁꯤꯒ ꯐꯥꯏꯇꯤꯡ ꯇꯧꯅꯅꯕꯒꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯣꯡꯁꯥ ꯑꯁꯤ ꯑꯣꯜꯂꯛꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯟꯕ ꯉꯝꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯟꯗ꯭ꯔꯨꯅ ꯀꯦꯔꯤꯛꯀꯤ ꯃꯅꯥꯛꯇ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯟꯗ꯭ꯔꯨꯅ ꯀꯦꯔꯤꯛꯇ ꯐꯤ ꯃꯆꯦꯠ ꯑꯁꯤ ꯅꯝꯍꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯤ ꯃꯆꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯃꯅꯝꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯣꯡꯁꯥ ꯑꯁꯤ ꯑꯣꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯛꯅ ꯁꯑꯣꯝ ꯑꯁꯤꯒ ꯐꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯔꯕꯁꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯁꯥ ꯑꯃ ꯑꯣꯏꯕꯅ ꯁꯑꯣꯝ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯀꯦꯔꯤꯛ ꯃꯈꯣꯏꯅꯤꯁꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯗ꯭ꯔꯨꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯐꯤ ꯃꯆꯦꯠ ꯑꯁꯤꯕꯨ ꯀꯦꯔꯤꯛꯇ ꯄꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯔꯤꯛ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯣꯖꯥ ꯑꯁꯤꯕꯨ ꯑꯩꯅ ꯑꯣꯏꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗꯤ ꯖꯦꯐ꯭ꯔꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯦꯐ꯭ꯔꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯦꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯦꯐ꯭ꯔꯤꯅ ꯀꯦꯔꯤꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯔꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯁꯛꯇꯝ ꯂꯝꯍꯨꯏ ꯑꯣꯜꯂꯒ ꯑꯩꯈꯣꯏ ꯂꯝꯍꯨꯏ ꯑꯅꯤꯒ ꯅꯪ ꯅꯇꯣꯝꯗꯒ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒ ꯅꯪꯒ ꯈꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯔꯤꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕ꯭ꯔꯦꯟꯗꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯦꯟꯗꯟ ꯑꯩꯅ ꯖꯦꯐ꯭ꯔꯤꯒꯤ ꯇꯤꯝ ꯑꯁꯤꯒ ꯈꯟꯅꯒꯗꯧꯔꯤ ꯈꯟꯅꯕꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯒꯦꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯟꯗꯟꯅꯗꯤ ꯀꯦꯔꯤꯛꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯟꯅꯕꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯁꯣꯏꯅ ꯈꯪꯈ꯭ꯔꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯁꯣꯏꯅ ꯇꯥꯟꯊꯣꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯣꯂꯤꯅꯗꯤ ꯑꯃꯨꯛ ꯀꯦꯔꯤꯛꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯀꯦꯔꯤꯛ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯅꯪꯅ ꯈꯟꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯕ꯭ꯔꯦꯟꯗꯟ ꯑꯩꯈꯣꯏꯅꯤꯅ ꯁꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯦꯔꯤꯛꯀꯤ ꯇꯤꯝ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯔꯤꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯣꯡꯁꯥ ꯑꯁꯤ ꯑꯣꯜꯂꯛꯇꯨꯅ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯦꯐ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯀꯦꯔꯤꯛꯀ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯖꯦꯐ꯭ꯔꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯦꯔꯤꯛ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯣꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕ꯭ꯔꯦꯟꯗꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯦꯟꯗꯟ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯁꯜ ꯑꯗꯨ ꯑꯣꯟꯗꯨꯅ ꯀꯦꯔꯤꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯟꯗꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯖꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯣꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯦꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯍꯣꯂꯤꯅ ꯕ꯭ꯔꯦꯟꯗꯟ ꯑꯁꯤꯕꯨꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯊꯈꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯁꯜ ꯑꯁꯤ ꯑꯣꯜꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯔꯤꯛꯇ ꯐꯨꯔꯤꯕ ꯖꯦꯐ꯭ꯔꯤꯒꯤ ꯇꯤꯝ ꯑꯁꯤꯕꯨꯗꯤ ꯕ꯭ꯔꯦꯟꯗꯟꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯃꯨꯛ ꯀꯦꯔꯤꯛꯅ ꯂꯧꯗꯨꯅ
lamui oliba Jeffrey asibudi adugmatik furami masing matungda Jeffrey ki tim asi mai thire duna maham asi ki chen khirami nongala matungda sartra sing asina makhui school asida breakfast tawring matam asida sartra sing asi loina soktu lerami amuksu makhui ki breakfast tawri maham asida makhui school asi oza James asi laklami adugam su James na maching narduna sartra sing asida sumna hairami nakhoi na sara sokliba sing asi nakhoi khanabra nakhoi yamathuna hospital da chatlu hairami adubu Jeffrey ki tim asina di machin chijina duna makoi school asi oza James ta sumna hairami akoi na sokliba sing asi sanabada sokpani hairami adu makoi high school ge oza James asina di yamna chingnabam fawbun maram oibana Gedeck asibu kokchanduna wari sing asi karino haina hangyana tawu matam astadi Muhammad se Andrew laktuna Gedeck asibudi mahaki gari sida hapchanduna jungle tamna pudu laklami makoina sum gari si thawdu lakma tam asida Andrew na mo Gedeck ta sum hairami Gedeck nakoina ngarang numidang loina khanakibdu aini loina khangi adubu nang asi yamna sathiba Nongsha mu oiba tarabasu nangna karigidamak lamui sing adu kiribno tasengbudi Nongsha ama khitangdana masing jamlaba lamui kyamu maithibu piba ngamlibani hairami adude mo Gedeck na Andrew da sum hairami ai di pikling matamdagi ai gi family du baina thadokun lakhi asina maram oibnai sika pharjana tamlakte hairami adude Andrew na Gedeck da sum hairami hojiti nang karim pakhatpa tawgunu nangi training asi aina phajana piregani hairami masig matung dong makoini na jungle asida makhong lakma matam asida Andrew no mo Gedeck da sum hairami nang na jama thonga leba Nongsha mu oigi haiba tarbadi matam punamakta nangna hanjan hanjana Nongsha onbagi thabak asi tau masing matung dong makoini si asingma Nongsha asi onduna jungle asi chendu laklami matam astadi makoi mamangda mu saji malaklami hairiba saji sibudi makoini na sarak tamduna makoini na chathoklami masing matung da makoini si asingma sakta masi onduna mu Andrew na Gedeck asibudi makoi school asi thinba laklami matam astadi makoi principal Lissa asi Andrew ki mamang lerami amuksu Lissa na Andrew do sum hairami Andrew nang na school asi laktuna sartra sing asi puba yaro hairami asig matung dong principal asina Gedeck asi pudu laklami amuksu principal asina Gedeck ta sum hairami Gedeck nang na school asi laiga haiba tarabadi school asi ki rule asi fajana follow tawdun laigadabani nang na mathau marang khangdabda koicha chatpa yaro hairami mathang numitong Andrew na Gedeck ta sum hairami ngasi dagina sayi kya gi mamangda aigi nupi amadi aigi chanupi edu jungle edu chatu lerami adubu taibang miyobana aigi chanupi du hatoktuna chathokpi gare kariguma ngasi phawba aigi chanupi du hingamba tarabadi nangga chawba chap manaramalgani hairami numit asigi numidang astum Gedeck na tumlage haina tawring matam astadi mahaki ka asigi mapanda Jeffrey ki tim asina lamui onduna maham aste khongdun chelami asina maram obanu Gedeck na mahaki maru Brandon da sum hairami Brandon Jeffrey ki tim asina city de chatuna mathong cha da thabak kya tawgodore adubu Brandon amu Gedeck ta sum hairami aidi chatpa ngamloi nang chalu so hairami masina maram obana Gedeck si upai letter duna ma ki aseng masaktam Nongsha si onduna Jeffrey ki tim na leri maham asi lakma tam astadi Jeffrey ki tim asina di guard ta dun leri ba mi amabu khongduna tantholami masig matungda Jeffrey ki tim asina duka asi leri ba posai sing asi hura lagaina tawuma tam astadi Gedeck na Jeffrey ki tim asing manakta chenchalaktuna nakoina dum tawgun haidu nganglami adubu Jeffrey ki tim asina di yamna saroduna Gedeck asi u halagaina torkuma tam asida makoi myam sing asing manakta muk Andrew laklami amuksu Andrew na makoi sing asida sum hairami nakoi yamna thuna aigi gari sida kakalo hairami masig matungda Jeffrey amadi Gedeck ki tim asina gari sida kakalami masig matungda Andrew na makoi sing asibu school asida pudu laklami masig matung Andrew na Gedeck asibu mi kanamta leitaba kamda pudu laklami amukchi Andrew na Gedeck ta sum hairami ngasi digina chahi kya gi mamangda aigi nupi amadi isa nupi edu taibong miyobana hatok phigi madugu simathakta taibong miyobana hojiti mathong marang khangdaba thabak kya amal tarokle masina maram moibana ai hojik taibong miyobagi mathakta laman khumba pamlibani hairami amuk sumana Gedeck ta sum hairami aikoi woodwalkers sing asina taibong miyoba sing asibu gyan tanabagi honaribani adubu taibong miyoba sing asidi gyan amata tadabida aikhoine leriba jungle asibu janthak khotatana amu henjalagle hairami tanja astadi makhoiri marakta sila ko bu nupi amana chana thakna pudu laklami adubu sila hairibu nupi asi makhong asidi yona palami masina maram mobanung Andrew na Gedeck ta sum hairami sila asi tasengmadi lin omang amanupini adubu nomamana lin ondum lering matamaduda taibong miyoba garina mahakasi takhairami asina maram moibana mahaki makhong asi hojik tattuna yot loina hatun leribani hairami
Masig matungda makoina charing amata masida amuk Andrewna Gedeck ta sum hairami Gedeck aigi project asida nangsu yawro hairami adubu Gedeck na amuk Andrew da sum hairami aidi taibang miyobada asopan thon mapamde hairami adudeng Andrewna Gedeck ta sum hairami aina nangunda project asida yawro hairibasi taibang miyobu halo haibanati taibang miyobana putholiba michinsing asi aikoina thingnaba honasi haibani hairami amuk sumangna sum hairami aina karigi taibang miyobagi michinsing asi thingjanje hairibunu hairabadi aikoina karigumba michinsing asi thingjanba tarabadi aikoina leiriba jungle asi makoina kokthokpa ngamlaroi masina maram mobana akoi jungle asida nungaina hingba ngamlagani hairami adudem Gedeckna Andrew du sum hairami Andrew ngasidagi numi kharagi mamangda aina Jeffrey ki teamga numidang adu khanakibadu nang haidokpiganu madugi smatakta nangi project aduda aina yawge haibasi matam khara mukta ngaikho ay mukta khalaki ga hairami nongala matung dom Gedeck ki mama amadi mahaki machanupi melody sina mahaku nabalakhlami masina maram mobano Gedeckna mahaki mama amadi machanupi sibu mahaki ka ase pudu laklami adubu Gedeck ki ka astadi holi hairiba kharu asina Gedeck ki machanupi gi bag asida manam namdu lerami masina maram mobano makoi principal Lissana holi hariba kharu asida nang adumna tawgunu haina nganglami amuksu Lissana Gedeck ki mama amadi machanupi da sum hairami nakoina lakningu matamde hekta laktuna school asida changlaktuna nangi nachanupa Gedeck asi unaganu hairami masigi matungda principal asidi mahom asri chakhirami adude mu Gedeck ki mamana Gedeck ta sum hairami Gedeck mathang haptada aikoina suti lakthoktuna nakoi school asigi nakani leiriba hotel asida koiba lakani matam aduda nangsu aikoige lonana hotel asi leiduna koisi hairami masing matungda Gedeck ki mama amadi machanupi asi mahom asibu thadokduna chakhirami Gedeck ki mama na chakra matung asidang Andrewna Gedeck ta phone tawduna sum haireglami Gedeck aina nongonda project ama tawse habadu mathang hapta tare masina maram mabna nang aigi project adu yawgadabani hairami adubu Gedeck na dim Andrew da sum hairami lakaduri hapta asidadi aigi ima amadi changalunana aikoi koiba chakani madugi sumatakta taibang miyobada aina awawa pi pamde masina maram mobana nangi project adu da ai yawba ngamlaro hairami Gedeck ki wayasi tabada Andrew si yamna saroduna mahaki phone asi kakthakirami masigi matungdom Gedeckna mahaki aseng saktam Nongsha si wonduna jungle asida lakma matam astadi mahaki marup kwa olaba sina mangonda sumna haireglami hauji nangi namanapa mangkhibasing adu hauji phawba akhoi gi team asina kanna thiri hairami masigi matungda Gedeck asi wakhan nungaitraduna mahaki ka ase halaglami matam astam Gedeck ki manakta mahaki guru oriba Andrew si laklami amuksi Andrewna Gedeck ta sumna hairami nangi namanapa asengba hauji akhoi thibu phangdribasi tasengudi aigi nupi amadi icha nupi bu taibong miyobana harkiba adugumna nangi namanapa su taibong miyobana harkiba orangani hairami Andrew ki wayas tabada Gedeckna taibong miyobada yamna sawningladuna mahang Andrew da sum hairami ai haujikti nangi project adu yawrage hairami masigi matungda Andrewna Gedeck amadi makhoi team asibu ka amada pudu laklami amukse Andrewna TV da photo kharabu jenganduna makhoi sing asida sum hairami yengo hojik jungle asida taibong miyobana uwa mayamna kaktatum leire masina maram mobana hairiba jungle asida khoina chattuna taibong miyobana tawriba sing asi thingsi hairami tanja asida dem Gedeck ki mamana phone tawrktuna sum haireglami Gedeck aina nongonda han haikibduna ningsing libra hantaki hapta asida khoi koise habadu ai hayeng laklage hairami adubu Gedeck na di mumaki mamada sum hairami ima ai hojik yamna maruba thaba ama chakadaba lei kona koiba chalasi hairami nakala muromdanu mu Gedeck ki marup sing asina Gedeck asi Andrew ki team asigi lonana misalama chatkadura habasi khanglami masina maram mobana marup ani asina Gedeck ki manaka laktuna sum hairami Gedeck nang chakadu misaladu nang chatkanu hairami adubu Gedeck na di yamna saroduna mahaki marup sing asida sum hairami nakhoi ni maham asidi yamna thuna chakro ai misalasi chattaba yadabani hairami masigi matungda Andrewna mahaki team asibu jungle asida pudu laklami makhoi ni jungle asi yawr matung asirung Andrewna Gedeck Jeffrey ki team asida sum hairami Gedeck nang na jungle asi leiriba sa sing asibu kihenduna tamthokho aduga Jeffrey nakhoi ki team asina lamoi loina ola matungda jungle asida ujaliba miyo sing asibu kihenduna jungle asida ki chalan ko hairami masigi matungda Gedeck amadi mahaki marup asigi lonena mahaki mamangda leiriba theba amadi kihenduna chalan khirami matam astam Gedeckna sing asigi makhada mahakpu jokjaba mama pasi urami masina maram mobana mahangna yamna pakhaladuna Andrew phone tawduna sum hairami oja aigi imai pasi jungle asigi makhada kem tawduna koiba lai makhoi si khudong thiba soina taragani hairami adubu Andrewna de Gedeck ta sum hairami Gedeck nang karinta pakhatpa tawgunu
Nangi na mana padu karimta so open tholo harami. Nakalamorom daramu Jeffrey ki timasina lamui loina onduna jungle asida ujali bu miyo singa sibudi loina tanthokirami. Asigi matung damu Derek haribu nupa asina mahana gari emu start tawduna mahaki maningda leiriba u singa sibu singa sigi makhada onthar lage harami. Adubu Carag na di mu Derek ta sumna harami. Derek nang na adumna tawgunu jungle asigi makhada aikhoi gi mai pa si koiba laklibani makoi singa si asopan thokani harami. Adubu Derek na di Carag na hari wa chi ta da vida mahana gari sibu start tawrami. Masigi matungda maham asi leiriba u singa si makhada loina onthar kirami. Tanja ashtadi singa si makhada lang koiba lakliba Carag ki mamana mahaki machanupi Melody da sumna harami. Singa si mathaktaki u mayamna ontharakle ichanupi nang yamathuna maham asitiki chelo aikhoi che cheloge haduna Carag ki mama amadi mapa asi maham asiti chenkirami. Adubu Carag ki machanupi Melody asidi headphone thingjanu leiba sina maram oibana mahaki mamana laurubsi taramde. Matam asida mu Carag asi yamna pakhaladuna singa si makhadagi kanna chenthaduna mahaki machanupi sibu kalami. Masig matungda mu Carag ki mamana machanupi si solom lagani haina lakamatam astadi Carag ki machanupi Melody na mahaki mamada sumna harami. Ima mafam asida Nongsha ama laktuna aibu kanbirami harami. Masig matungda Carag su mahaki aseng masaktam onduna mahaki mamagi maga laklami. Adudem Carag na jama saurduna Andrew da sumna harami. Hauji aigi ima ipa si sokley nang na jama thuna Muhammad sida helicopter kauduna ima ipa si Muhammad sidagi thako harami. Masig matungda Andrew na Muhammad sida helicopter kauduna Carag ki family sibudi Muhammad sidagi thakirami. Carag ki family sina Muhammad sida chakra matung asida mu Carag na jamna saurduna Andrew da sumna harami. Nang na maram oibana Muhammad sida khudongthiba mayam thoklibani harami. Tanja ashtadi makhoi ki school ki principal Lissa laklami. Amuksu Lissa na Andrew da sumna harami. Andrew Muhammad sida khudongthiba thokliba singa si nang natra harami. Adubu Andrew na di principal asida sumna harami. Muhammad sida thokliba singa si aina natte Derek na ni harami. Adubu principal Lissa na di Muhammad sida thokliba singa si Andrew su yarongani haiduna khanduna makhoi singa sida sumna harami. Thokliba thawdok singa si school da chatuna wari sana se haramduna principal Lissa di Muhammad sida thadoktuna school tamna chakhirami. Masig matungda mu Carag ki team asina school asida halakamatam astadi makhoi ki school goja singa sina Carag ki team asi halakpada ubada yamna haraujaduna asumna harami. Hauchide khoina loina pau tare jungle adu khudongthiba thokadaba miyo singadu nakhoina loina kalle masina maram oibana nakhoibu khoina hauchik yama thagaru phongtoi harami. Sinasi ulaga movie si garoborami mayanu movie si nungai biraba tarabadi channel asibu sungsho soidana subscribe tawbiramu.